The Power of Your Subconscious Mind by Joseph Murphy. Miyoi khara amadi nungaiba, harauba, thajaba, kethokba, mai pakba, lausing leiba, asina chingba nungaiba punsi loina duna hingi. Aduga miyoi khara amana makhoi punsida awaba, lairaba, mai thiba, anaba, wakhal nungaitaba asina chingba khudong thiba ta thengna duna hingi. Aduga makhoi gi awaba singdu isor da tainai. Adubu author Joseph Murphy na hari miyoi khudimakna thengnariba awaba singsi mahaki mapangi oiba posak amatana thokhanba natte mahak masamaki manungda leiriba mahaki wakhalduna pumnamaktu thokhanbani miyoibagi masa manungda sakti leiraba subconscious mind gi power ama yauri masigi sakti sisinaraga nangi awaba singdu kokhanba apamba sing thunghanba yai masina nangbu mai pakpa ngamangani nangi anaba phangani nangi business ki problem sing solve tawba ngamangani miyoi singa afaba mari thamba ngamgani. Aduna author Joseph Murphy gi The Power of Your Subconscious Mind haiba lyric si masigi sakti si miyam da khanghanaba amadi sakti si sisinaduna nangbu nungaiba punsi ama pinaba phongkiba lyric ni. Masigi lyric si 1963 da ahanba oina publish tawkiba hojik fawda best selling book singi manungda challiba lyric amani. Marup sing masigi video sina nangi wakhalda achauba ahongba amadi soidana purakpa ngamgani. So, number 1, the treasure house within you. ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯥꯏꯟꯗ ꯀꯟꯁꯤꯌꯁ ꯑꯃꯗꯤ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟ ꯍꯥꯏꯅ ꯃꯑꯣꯡ ꯑꯅꯤ ꯊꯣꯛꯅ ꯃꯊꯧ ꯇꯧꯏ. ꯅꯪ ꯅꯁꯥꯅ ꯚꯥꯞ ꯇꯥꯅ ꯋꯥꯈꯜ ꯈꯜꯂꯤꯕꯁꯤꯡꯗꯨ ꯅꯪꯒꯤ ꯀꯟꯁꯤꯌꯁ ꯃꯥꯏꯟꯅꯤ. ꯈꯨꯗꯝ ꯑꯣꯏꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯕ, ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤꯅꯆꯤꯡꯕꯅꯤ. ꯀꯟꯁꯤꯌꯁ ꯃꯥꯏꯟꯒꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏꯅ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯍꯜꯂꯤ. Subconscious mind habisina nangi nasa manungda masa matanta mathau tawjaribasing khudam oina sor honba mihun chongba ningsingba thajaba puning nungsiba akiba asina chingba control tawriba aikoi gi mind gi achauba saruk adubani. American psychology gi father William James na hari malem siba lenghan bangamba sakti du nangi subconscious mind da yauri. Nangi subconscious mind da loiba naidaba lausing kaya ama yauri. Masida insin ba thabak singdu sorga amadi patal falduna nangonda purakpa ngammi. Masi asumna mathau tawi nangi conscious mind na toina khanba amadi chomme thajaba singdu nangi subconscious mind da changi changliba wakhaldu nangi subconscious mind na nangi taibangda oithohali. Khudamoina nangna mathangi namita ayuk pung 5 da hogataba yade khallagadi nangi subconscious mind na chapchaba matamda nangu tumba hogalangani. Aduna aikhogi punsida thengnariba khudimak aikhogi wakhal manungdagi haurakbani. Maramsina subconscious mind habasi aikhogi khwaidagi chawba treasure house ni. Masigi power si sizinaba hainaba honagadabani. Number 2, working of your subconscious mind. Mausana afaba phattaba khaidana nangi conscious mind da toina khaliba wakhal singdu nangi subconscious mind da yawba ngami amadi madugi matungina nangonda paukhum pirai. Khudamoina nangi conscious mind na aise intelligent oide aingonda paisa leite aingonda problem yamna lei asigumba singsi khanduna leiragadi nangi subconscious mind na madu singdu asengba oilei. Masigi onabada aisa intelligent oi aigi memory yamna fai khallagadi nangi subconscious mind na madu asengba ohenna ba honarei. Aduna nangi punsida afaba oiraknaba khwaidagi phaba pambaidi nangi wakhaldu hongdokpani. Adubu aikoina angang oiringaidagi hauna asigumba wahaising khudamoina nangi du loina lale nangna kaidawinda mai pakpa ngamoi nangna laina du soidana narani asina chingba negative oiba wakhal singsi aikogi parents sing maru mapang sing oja sing kharanasu aikoida khalali masigumba wakhal makhal sina nangi personal amadi social life ta maithi ganbagi machak ama oihalli. Masina hairibasi miyoi singi wahai singdu tarunu haiba natte makhoigi wahai singdo nangi conscious mind na guard ama oiduna wakhal singdu nangi subconscious mind da changhandana ba honau haibani. Number 3, mental healing. Nangi punsida thengnariba thogdok singdu nangna khanba wakhal amadi nangna thajaba wakhal dudagi oirakpani. Aduna aikhoigi hakchangda nariba laina singsi aikhoigi wakhal dagi haurakpani. Masigi wafam si scientifically proof tawruba wafam ni. Masigi kudam amadi placebo effect ni. Masida anaba miyoi singda fake medicine pizaduna madu asengba hidak ni haiba thajahali. Medicine du sengdaba oijarabasu anaba du positive oiba result fangi. Atopa amana nocebo effect ni. Masidana nadaba miyoi amabu laina amana nare thajahali. Masigi thajabasina miyoi du laina dugi layong sing utpa haurai. Aduna thaina mamangi matamda maiba maibi singna anaba singbu layengba matamda miyoi dugi subconscious mind da powerful oiba suggestion pisinduna masabu thajahali. Masigi thajabasina masagi negative oiba wakhal singdu lawthokiduna magi subconscious mind dagi healing power pithorei amadi anaba du pharai.
aduna anaba farakpa habisi miyoidugi wakal hongdorkba masana masabu thajarakpa adubani aduna author Joseph Murphy na hari hojiki modern times sida anaba fange haragadi matam punamakta hakchang fana nungai yafana leiri habisi thajagadabani aise laina amana nare habise thajaroidabani nangna laina amana narakpa habisi nangi thought pattern kairakpagini madu heal taunaba nangi nariba laina dudagi faraba miyoi amani habisi nasana thajaba amadi laina du fare haibigi harawbudu nasana faujagadabani masina nangi anabdu duna fanba ngamgani psychologist oiba author gi friend amana maki lungs nama TB na infected oida habisi x-ray gi report ta khanglami maramsina mahangna anobu practice ama horami mahangna numidang tumamdai khudingi masana masada asumna hai ai hojik haksang fana leiri aigi laina kudimak mafung phana heal tawri tha amagi matungda mahaki lungs tu mafung phana farami mahangna tumamdai da asumna hairiba karigino haiba author na hanglami asomna pakhom pirami nangi subconscious mind kinetic action khara pangthoi nangna tumkhraba matungda nangi subconscious mind di mathau tawduna lei aduna nang tumdringai da nangi subconscious mind da afaba wakal khara pisilagadi madugi wakal du matam sangna mathau tawduna leigani aduna nangna toina khanba wakal du reality oirei. Number 4 practical technique in mental healing mathakta pankhriba mental healing taunaba amadi thabak mai pahannaba author na technique khara piri masigi manungda aina pamjaba technique ahumda ningsingjage. 1 mental movie method relax oina nangna mafam amada phamtharo nangi wakhaldu santi oina leiro matungda nangi wakhalda nangna pangthok ke khanba thabak singdu nangna pangthokpagi saklamdu nangi wakhalda chingsillu khudamoina nangna stage performance ama pining bataragadi nangna phajaba mawngda piramduna arauna tholokpagi phibamdu tasengna thokpagum nangi wakhalda sagallu. 2 thank you method masigi techniques na miyoi amabu harawa pohanduna tawimal lamal singi khalali khudamoina nangna hojik paisa gi awaba mayok na bataragadi asomna haijau aibu ina khulanbibagi isona hakpu thagachari masina nangi wakhalda leiramba akiba awaba asin chingba kokhanduna nasabu hena phaba wakal khalanduna nangi awabadu laina mayok na bangamalli. 3 affirmative method kariguma nangonda anaba ma leiragadi asomna haijau aigi hakchang punama healthy oiri masi oiba chinjak chari hakchang gi kayasing mathau chomna tawri asomna haibana nangi subconscious mind da leiramba negative thoughts sing du manghan bangamgani khudamoina angang amana board ta 3+3 = 7 asomna lana irami adubu ozana 3+3 = 6 asomna chomthoklami 3+3 = 6 habisidi mathematics ki rule ni hakchang phaba habisi na aikoi gi punsi gi law ni asumna aikoi subconscious mind negative oina lana chalambadu affirmation sizinaraga achumba lambida purakpa ngamgani. Number 5 how to get the result you want mathakta pankhriba nangi apamba pandamdu phangnaba nangi wakhalda wasaktu phangge haiba thajabaga loinana imagine tawduna nangi subconscious mind gi power du mathau tawhalli adubu nangi apambadu phangnaba kanna honaragasu madugi onaba result phangbasu yawi masibu law of reverse effect kawi karigumba floor da leiba upak amagi mathakta chatlo hairagadi nangna madu line chatpa ngamgani adubu upak tu futkun hena wangwa wall ani gi marakta thammagadi nangna upak tu landuna chatpada tagadra kibagi wakhalna pik thalli masiga chamanana nangna healing ama tawba pame adubu nangi wakhalda madu phangwaidra haibagi akibana pik thalagadi nangi apambadagi onabada lakani maramdi nangna toina khanba wakhaldu nangi subconscious mind lawsilli khudamoina exam hall da satra ayambana mahangna exam changdringaida phakiba lesson ayamba kawgalli masigi maroiba maramdi mahangna exam du fail oigadra haibagi akibana khudum challi aduna mahaki apambadagi opposite ta thungi. Number 6 using the power of your subconscious for wealth miyoi kharana thabak yamdana suragasu achawa income kaya lai aduga miyoi kharana laibak humang tana kanna suragasu paisa paiba ngamde author na hari thabak kanna surabadi paisa paigani habsi thajaganu maramdi laibak humang tadana kanna suriba miyoi ayambagi wakhalda lairabagi wakhalsi hayeng kari oigani haibagi akibana pik thalli madugi negative statement tu miyoi dugi subconscious mind lawsingani amadi maki punsida khudong thiba amadi awat pa kaya ama oihalli madugi mahutta nangna pamjaba nangna nungaijaba thabak tu tawbana aranba wakhal khalande lan laiba habisi nangi subconscious mind nangse wealthy person amani haina thajaba amadi nungaina laibadagi haurakbani masiga manana atopa miyoi singna nungaya phakiba ubada kalak khambanbagi negative oiba wakhal sinasu nangonda lan changba ngamande maramdi migi nungaibada tukuchaba habisi nungaya phana laibabu tukuchabani nangna tukuchaba poti nangi oiba phangloi aduna nangna asiga mawakhalsi nangonda fauragadi makoina nungaiba adu hena nungainaba khangadabani masina nangi negative oiba wakhal singdu maya chamhangani
aduna nangi lan thum changlakpada ayat pa piribase nangi nasagi wakaldagi ni habasi ningsinggadabani. Number 7, your right to be rich. Author na hari nang ning tamna harau nungai na ina khunna hingba habasi nangi phangpham thokwa right ni. Nang mafam sida khangpok sang amada hingnaba pokhiba natte sagai be fi set kadaba natte aram khorang ba loina na hingadaba natte awat pa laitana hingadabani adubu miyoi ayambana paisa yamna laitribagi maramdi makoina makoigi thamoida paisabu hundana ngangi paisabu amot posakni natraga paisa pamba habase fataba khudingi haurak phamni khalli mase aikoina angang oiringai de soirakpa amadi lana thajaba khara dagini masi nangi mental disease amani masina nangbu lairaba misakama ohelibani nangna phattana khanba posak amata nangonda attract tawro habasi ningsinggadabani aduga masi phangnaba nangna mingondagi hora lagadi nangna kaidongida nungaiba phangloi maramdi aikoina atopadagi lemna pot lowba matamda aikoigi wakhalda awatpa konaba ngamdaba isabu ina khunbani khandaba asina chingba matam pumnamakta phawhalli madusingdu aikoigi punsida oithokhalli aduna horan banatraga lemna lowba habsi nasagi thajaba thauna laiba amadi nasagi character bu huran bani paisa kaktang khanba nasagi hingnaba khak honabana nangi asengba mai pakpa natte pukchel chawba migi kana naba tawba migi mateng pangba asina chingba tawduna pukning santi oiba minungsi hakchang phaba asina chingba hapsinduna balance life amada hinggadabani subconscious mind gi law sing apply tawbana masigi pandamsi phangba ngamgani. Number 8, scientists use the subconscious mind. Karigumba nang nangi thengnariba awaba samsyamagi paukhum pamduna leiragadi madugi paukhumdu nangi subconscious mind soidana pirakani. America gi maming leiraba naturalist Professor Agassiz na nungpak amada yawriba fossil fish samagi awat pasirusing sagarpa ngamlamde bahakna chayol ani changna wakal khanduna honai adubu phangba ngamde. Nongmadi mahakna tumlingaida nga dugi phangdriba saruksingdu yawna nga du mapung phana uba ngamlami mahakna tumba hogalakpaga nga dugi character du mapung phana yakthokpa ngamlami asumna mahaki subconscious mind na mahaki problem du solve tawbirami masiga manana maming leiraba chemist Friedrich von Stratomis na benzene ring structure sagatpa ngamlami. Nikola Tesla na mahaki subconscious mind da wakal kaya sagatuna maroiba invention kaya puthokpa ngamki. Physician singna diabetes ki problem solve tawba ngamki. Archaeologist amadi paleontologist singna ancient sin kaya reconstruct tawba ngamki. Aduna nangi problem singi solution phangba pamlagadi subconscious mind ki power sizinaduna madu phangnaba honagadabani. Number 9, the power of sleep. Aikoi khudimakna ayuk nungthil ki matamda warabasing gi pothanaba numidang de tummi adubu aikoi gi subconscious mind di kedongai de pothade aikoi na tumli gaida aikoi gi awaba samsya sing gi bakhum phangbasu yawi malem da leiriba miyoi kaya amana tholkadaba thodok amabu mangjong na uba amadi khudong thiba thodok tagi kalhauba ngambasu yawi aduna tumba habasi aikoi gi subconscious mind ga aikoi gi pau phauna handuna aikoi gi wakhal bu healthy oina thamnaba pambai amani. Tumba kai hana watpana aikoi gi pokning bu laita handaba sounding bu fawan ba depression ohen ba asina jingba fawan duna mihun choiraba misakama ohen basu yai. Number 10, subconscious mind in marital problems. Nupa amana mahaki yumban bagi marida mahaka laiminariba nupiduna mahakpu soidana hundoknaga chatkini habasi khanduna ta lairami nupidu mahakna haiba yarakloi habasi mahakna toina khalami nongmadi mahaki nupiduna yumda thadoktuna chatkirami amadi nupaduda divorce ki che tharaklami maramsina author na nupaduda advice pirami nangna matam punamakta khainaba amadi chingnabagi akibana nangi wakhaldo khudum chanduna lairagadi nangi subconscious mind na madu thunghannaba honarei divorce habasi nangi wakhaldagi hana horakpani husband amadi wife tuna kaidongida asoiba thinaduna amana amada hunduna ngangnaba honaroidabani khwaidagi chawba asoiba amana makhoi lainariba nungainadabasingdu yumthangnaba amadi mari matasingda tamthoknaba honabasini masina nakhoi ani gi marakta hena nungsinadaba pokhangani nangi subconscious mind da mami tariba kudingmak nangonda thungani haba khanglibadani maramsina nangna pamliba character singdu nangi nupa natraga nupi du dagi phangani habdu thajaba thamu nangi subconscious mind na nangna pamliba character du chap chana yawa miyoi du nangonda soidana khusinagani. Number 11, your subconscious mind in happiness. Nangna matam kuina dagi phangi khankiba posak ama phangba matamda nahak yamna harawi nangna radio television amadi gari sing laiba matamda su yamna harawu phawi
ꯑꯗꯨꯕꯨ ꯃꯗꯨꯁꯤꯡꯗꯨꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯑꯃꯗꯤ ꯃꯇꯝ ꯁꯥꯡꯅ ꯍꯔꯥꯎꯍꯟꯕ ꯉꯝꯂꯣꯏ ꯃꯇꯝ ꯈꯔꯇꯒꯤ ꯑꯣꯏꯒꯅꯤ ꯍꯔꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯒꯤ ꯐꯤꯕꯝ ꯑꯃꯅꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯆꯨꯁ ꯇꯧꯕ ꯌꯥꯕ ꯑꯃꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯍꯔꯥꯎꯕꯕꯨ ꯆꯨꯁ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯃꯈꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡ ꯑꯃꯗꯤ ꯐꯦꯃꯤꯂꯤꯅ ꯃꯈꯣꯏꯗ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯃꯈꯣꯏꯗ ꯄꯨꯛꯅꯤꯡ ꯆꯪꯕꯤꯕꯗꯨꯗꯕꯨ ꯄꯥꯝꯖꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯥꯎꯏ ꯃꯔꯝꯁꯤꯅ ꯃꯈꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯅꯥꯕꯗ ꯁꯥꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯑꯣꯊꯔꯅ ꯍꯥꯏꯔꯤ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯄꯨꯟꯁꯤꯗꯨ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯋꯥꯕ ꯄꯨꯟꯁꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ Number 12 Subconscious Mind in Harmonious Human Relations ꯅꯪꯒꯤ ꯃꯥꯏꯟꯗ ꯑꯁꯥꯎꯕꯒꯤ ꯇꯥꯡꯀꯛ ꯃꯔꯤ ꯂꯩ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯛꯄ ꯋꯥꯗ ꯅꯪꯅ ꯈꯟꯖꯤꯟꯕ ꯅꯪꯅ ꯁꯥꯎꯔꯒꯦ ꯈꯟꯕ ꯁꯥꯊꯤꯕ ꯑꯁꯥꯎꯕꯒꯤ ꯏꯃꯣꯁꯟ ꯑꯃ ꯊꯥꯗꯣꯔꯛꯄ ꯑꯃꯗꯤ ꯅꯪꯅ ꯃꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯄ ꯑꯗꯨꯅ ꯑꯁꯥꯎꯕ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯒꯤ ꯋꯥꯈꯜꯅꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯋꯥꯍꯩꯗ ꯅꯪ ꯅꯁꯥꯅ ꯁꯥꯎꯔꯨꯗ꯭ꯔꯕꯗꯤ ꯋꯥꯍꯩꯗꯨꯅ ꯅꯪꯕꯨ ꯁꯥꯎꯍꯟꯕ ꯉꯝꯂꯣꯏ ꯅꯨꯄꯥ ꯑꯃꯅ ꯈꯕꯔ ꯄꯥꯕ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯑꯏꯕ ꯆꯦꯐꯣꯡ ꯑꯃꯗ ꯍꯟꯖꯤꯟ ꯁꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯇꯣꯏꯅ ꯇꯧꯕꯅ ꯃꯍꯥꯛꯀꯤ ꯑꯜꯁꯔꯗꯨ ꯏ ꯇꯣꯏꯅ ꯊꯣꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯗꯣꯛꯇꯔꯅ ꯃꯍꯥꯛꯀꯤ ꯏꯃꯣꯁꯟꯗꯨ ꯁꯦꯝꯗꯣꯛꯅꯕ ꯍꯥꯏꯔꯝꯃꯤ ꯑꯣꯊꯔꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯁꯥꯎꯍꯜꯂꯤꯕꯗꯨ ꯀꯅꯥꯝꯇꯒꯤ ꯋꯥꯍꯩꯅ ꯅꯠꯇꯦ ꯃꯍꯥꯛ ꯃꯁꯥꯅꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅ꯭ꯌꯨꯁꯄꯦꯄꯔꯗꯨ ꯄꯥꯕ ꯃꯇꯝꯗ ꯃꯁꯥ ꯃꯊꯟꯇ ꯅꯣꯛꯆꯔꯝꯃꯤ ꯑꯣꯊꯔꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯑꯣꯐꯤꯁꯀꯤ ꯐꯦꯛꯇꯔꯤꯒꯤ ꯅꯠꯇ꯭ꯔꯒ ꯅꯪꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯍꯟꯗꯕ ꯊꯕꯛ ꯇꯧꯔꯒꯗꯤ ꯃꯗꯣ ꯅꯪꯒꯤ ꯋꯥꯈꯜꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯟꯊꯅ ꯈꯜꯂꯨꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯕꯨ ꯐꯠꯇꯕꯅꯤ ꯈꯜꯂꯨꯕꯅ ꯊꯣꯛꯍꯟꯕꯅꯤ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯅ ꯑꯐꯕ ꯑꯣꯏꯅꯤꯡꯕ ꯑꯗꯨꯒꯨꯝꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯕꯨꯁꯨ ꯑꯐꯕ ꯑꯣꯏꯅꯕ ꯈꯟꯒꯗꯕꯅꯤ ꯃꯁꯦ ꯃꯤꯑꯣꯏꯁꯤꯡꯒ ꯃꯣꯠ ꯇꯤꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯃꯔꯨꯑꯣꯏꯕ ꯀꯤꯅꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯈꯣꯏꯕꯨ ꯃꯃꯜ ꯂꯩꯅ ꯈꯟꯕꯤꯕ ꯄꯥꯝꯃꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯕꯨ ꯊꯨꯒꯥꯏꯔꯒ ꯅꯪꯅ ꯀꯩꯗꯧꯉꯩꯗ ꯃꯈꯣꯏꯒꯤ ꯔꯦꯁꯄꯦꯛ ꯐꯪꯂꯣꯏ ꯃꯥꯂꯦꯝꯁꯤꯗ ꯃꯤꯕꯨ ꯐꯠꯇꯅ ꯈꯟꯒꯟꯕ ꯅꯤꯡꯕ ꯀꯥꯏꯔꯕ ꯊꯥꯖꯒꯟꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩ ꯃꯈꯣꯏꯁꯤꯡꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯑꯃꯗꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯜꯂꯛꯄ ꯐꯥꯎꯏ ꯑꯐꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯕꯨ ꯃꯈꯣꯏꯅ ꯐꯠꯇꯅ ꯉꯥꯡꯉꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯦꯕꯦꯜꯗ ꯄꯨꯊꯔꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯅ ꯀꯩꯗꯧꯉꯩꯗ ꯃꯈꯣꯏꯁꯤꯡꯗꯨꯒ ꯑꯣꯟꯁꯤꯟꯅꯔꯒ ꯅꯪꯉꯣꯟꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯍꯜꯂꯣꯏꯗꯕꯅꯤ Number 13 Using Subconscious Mind for Forgiveness ꯃꯤꯑꯣꯏ ꯑꯌꯥꯝꯕꯅꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯏꯁꯣꯔꯗ ꯇꯥꯏꯅꯩ ꯃꯗꯨ ꯄꯨꯝꯕ ꯏꯁꯣꯔꯅ ꯊꯥꯔꯛꯄꯅꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯀꯩꯗꯧꯉꯩꯗ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕ ꯑꯃꯗ ꯊꯥꯔꯛꯇꯦ ꯅꯪꯅ ꯈꯨꯠ ꯁꯣꯛꯄ ꯅꯠꯇ꯭ꯔꯒ ꯎꯟꯁꯥꯗ ꯃꯩꯅ ꯆꯥꯛꯄ ꯃꯇꯝꯗ ꯏꯁꯣꯔꯅ ꯑꯅꯧꯕ ꯎꯟꯁꯥ ꯑꯃꯗꯤ ꯁꯦꯜꯁꯤꯡ ꯑꯃꯨꯛ ꯅꯧꯅ ꯄꯤꯕꯤꯔꯛꯏ ꯃꯁꯤꯒ ꯃꯥꯟꯅꯅ ꯅꯪꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯅꯪꯕꯨ ꯀꯩꯗꯧꯉꯩꯗ ꯆꯩꯔꯥꯛ ꯄꯤꯗꯦ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯗ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥꯗꯨ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯔꯝꯁꯤꯅ ꯃꯍꯥꯛ ꯑꯔꯥꯟꯕ ꯑꯃ ꯇꯧꯈ꯭ꯔꯕꯅꯤ ꯈꯟꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯤꯡꯂꯝꯃꯤ ꯃꯍꯥꯛꯀꯤ ꯕꯤꯄꯤꯁꯨ ꯍꯥꯏ ꯑꯣꯏꯔꯝꯃꯤ ꯃꯔꯝꯁꯤꯅ ꯑꯣꯊꯔꯅ ꯃꯍꯥꯛꯄꯨ ꯋꯥꯈꯜ ꯇꯥꯍꯜꯂꯝꯃꯤ ꯏꯁꯣꯔꯅ ꯀꯅꯥꯕꯨꯁꯨ ꯆꯩꯔꯥꯛ ꯄꯤꯗꯦ ꯃꯁꯥꯅ ꯃꯁꯥꯕు ꯂꯥꯜꯂꯦ ꯈꯟꯕ ꯋꯥꯈꯜꯁꯤꯅ ꯋꯥꯈꯜ ꯂꯩꯇꯥꯍꯟꯗꯕ ꯐꯠꯇꯕ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕ ꯑꯁꯤꯅꯆꯤꯡꯕ ꯑꯔꯥꯟꯕ ꯋꯥꯈꯜꯁꯤꯅ ꯃꯁꯥꯕꯨ ꯆꯩꯔꯥꯛ ꯄꯤꯖꯕꯅꯤ ꯃꯁꯤꯅ ꯂꯥꯏꯅꯥ ꯀꯌꯥ ꯑꯃꯁꯨ ꯄꯣꯛꯍꯜꯂꯤ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯝꯃꯤ ꯑꯣꯊꯔꯅ ꯍꯥꯏꯔꯤ ꯃꯥꯂꯦꯝꯁꯤꯗ ꯑꯔꯥꯟꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯁꯥ ꯃꯁꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯍꯟꯕꯅꯤ ꯑꯗꯨꯅ ꯀꯩꯗꯧꯉꯩꯗ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯃꯗꯤ ꯑꯇꯣꯞꯄꯕꯨ ꯂꯥꯟꯅ ꯎꯔꯣꯏꯗꯕꯅꯤ ꯅꯁꯥꯕꯨ ꯑꯃꯗꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯕꯨ ꯉꯥꯛꯄꯤꯒꯗꯕꯅꯤ ꯃꯁꯤꯅ ꯅꯪꯕꯨ ꯁꯥꯟꯇꯤ ꯑꯣꯏꯅ ꯑꯃꯗꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯍꯟꯒꯅꯤ Number 14 How your subconscious remove mental blocks ꯅꯪꯁꯦ ꯍꯩꯅꯕꯤ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯃꯅꯤ ꯅꯪ ꯅꯁꯥꯅ ꯀꯟꯁꯤꯌꯁ ꯑꯣꯏꯅ ꯏꯔꯣꯏꯕ ꯗꯥꯟꯁ ꯇꯧꯕ ꯀꯥꯔ ꯊꯧꯕ ꯑꯁꯤꯅꯆꯤꯡꯕ ꯍꯟꯖꯤꯟ ꯇꯧꯗꯨꯅ ꯅꯪꯒꯤ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗ ꯆꯪꯍꯜꯂꯤ ꯃꯊꯪꯗ ꯅꯪꯒꯤ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯅ ꯊꯕꯛꯁꯤꯡꯗꯨ ꯃꯊꯟꯇ ꯇꯧꯕ ꯍꯩꯖꯔꯛꯏ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯄꯨꯟꯁꯤꯗꯨ ꯊꯦꯡꯅꯕ ꯄꯥꯝꯗꯕ ꯗꯥꯏꯇ ꯂꯧꯕ ꯀꯤꯕꯅ ꯌꯨ ꯊꯛꯄ ꯍꯧꯕꯗꯒꯤ ꯂꯥꯏꯆꯨꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯏ ꯃꯁꯤꯒꯨꯝꯕ ꯍꯩꯅꯕꯤꯁꯤꯗꯒꯤ ꯅꯪꯅ ꯅꯥꯟꯊꯣꯛꯄ ꯄꯥꯝꯂꯒꯗꯤ ꯅꯪꯒꯤ ꯑꯔꯥꯟꯕꯗꯨ ꯅꯁꯥꯅ ꯌꯥꯖꯒꯗꯕꯅꯤ ꯅꯪꯒꯤ ꯄꯥꯟꯗꯝ ꯅꯪꯅ ꯐꯪꯅꯤꯡꯕ ꯄꯨꯟꯁꯤꯗꯨ ꯏꯃꯥꯖꯤꯟ ꯇꯧ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯋꯥꯕ ꯄꯨꯟꯁꯤꯗꯨ ꯂꯩꯇ꯭ꯔꯦ ꯁꯥꯟꯇꯤ ꯑꯣꯏꯔꯦ ꯍꯥꯏꯕ ꯊꯥꯖꯒꯗꯕꯅꯤ ꯑꯃꯗꯤ ꯅꯪꯒꯤ ꯐꯠꯇꯕ ꯍꯩꯅꯕꯤꯗꯨ ꯊꯥꯗꯣꯛꯅꯤꯡꯕ ꯐꯥꯎꯒꯗꯕꯅꯤ ꯅꯪꯅ ꯄꯥꯝꯗꯕ ꯍꯩꯅꯕꯤ ꯑꯃꯕꯨ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯊꯥꯗꯣꯛꯅꯤꯡꯕ ꯇꯥꯔꯒꯗꯤ 51%ꯗꯤ ꯅꯪꯒꯤ ꯍꯩꯅꯕꯤꯗꯨꯗꯒꯤ ꯊꯥꯗꯣꯛꯄ ꯍꯧꯔꯕꯅꯤ Number 15 Using subconscious mind to remove fear ꯑꯀꯤꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯌꯦꯛꯅꯕ ꯑꯃꯅꯤ ꯃꯁꯤꯅ ꯃꯤꯑꯣꯏꯕꯕꯨ ꯃꯥꯏꯊꯤꯕ ꯑꯃꯗꯤ ꯑꯅꯥꯕ ꯄꯣꯛꯍꯜꯂꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯑꯦꯛꯖꯥꯝꯗ ꯐꯦꯜ ꯑꯣꯏꯒꯅꯤ ꯀꯤꯕꯅ ꯃꯈꯣꯏꯅ ꯐꯥꯈꯤꯕ ꯄꯥꯔꯥꯁꯤꯡꯗꯨ ꯀꯥꯎꯍꯜꯂꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏꯗ ꯌꯥꯝꯅ ꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ ꯃꯈꯣꯏꯗ ꯑꯋꯥꯕ ꯇꯥꯔꯅꯤ ꯍꯥꯏꯕꯁꯤ ꯈꯟꯗꯨꯅꯇ ꯂꯩꯕ ꯌꯥꯎꯏ ꯂꯥꯏꯆꯠ ꯑꯃ ꯂꯥꯛꯄꯗ ꯃꯈꯣꯏꯁꯨ ꯂꯥꯏꯅꯥꯗꯨ ꯅꯥꯔꯕꯣꯏꯇ ꯈꯟꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯣꯊꯔꯅ ꯍꯥꯏꯔꯤ ꯑꯀꯤꯕ ꯍꯥꯏꯕꯁꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯃꯁꯤ ꯅꯪꯒꯤ ꯋꯥꯈꯜ ꯑꯃꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯀꯤꯕ ꯄꯣꯛꯏ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯁꯦ ꯃꯤꯌꯥꯝꯒꯤ ꯃꯤꯇꯤꯡ ꯑꯃꯗ ꯋꯥ ꯉꯥꯡꯕꯒꯤ ꯈꯜꯂꯝꯃꯤ ꯃꯔꯝꯁꯤꯅ
mahak wa ngangbadu soirani khanbada pakhatpana loirami adubu mahakna mahaki akibadu asumna koklami mahakna miya mamangda wa ngangbudo namida khudingi imagine tawrami amadi masa matanta haijarami aina aige akibabu maithiba pigani asumna nungtigi khanbana mahaki akibadu kokirami maramsina America gi philosopher Ralph Waldo Emerson hairami do the thing you are afraid to do and the death of fear is certain habadi nangna ki hairiba thabak singdu khanduna tawrabadi nangi akibadu soidana kokani. Number 16 how to stay young in spirit forever miyoi ayamana ahal oirakani khanbada akiba fawi ahal oirakpana maram oiraga masabu belu yaudana khalli adubu author na hari ahal oirakpana miyoi bagi wakhal puthokbagi changdu kaidongida manghande nangna ahal oirakpana asa laitaba oirakani thajaragadi maduna nangbu wakhal nungai handaba wakhal chonjilakpa asina chingba oihalai author na hari miyoi amana masagi tawgadaba thabak yamna leiri khallagadi thabak singdu tawba ngami masasi naha oiri khallagadi naha gumna thabak tawba ngami aduna ahal oirakpa chahi 65 75 85 surakpa habasi thabak tawbagi khwaidagi kanaba mahai thuna chaganba chahi matang ni habasi thajagadabani masi thajabana nangi subconscious mind na kanaba singdu nangoda thunghangani nangna pok haurakpa habasi nangi haithoi singthoiba tawba ngamba lausing asina chingba wangkhalakpagi kudamni nangna thabaktagi retire tawrukpadu nangna matam koinadagi tawgi khankiba nangi dream du phangnaba anoba khongthang amani Greek philosopher Socrates na chahi 80 surakpada musical instruments sing tamba hauki Michelangelo na chahi 80 gi adwaida khwaidagi phajaba painting sing yekhi Isaac Newton na chahi 85 ki adwaida thabakana tawki aduga atai philosopher artist scientist writer amadi atai karasu chahi 80 gi matungda achauba thabak sing tawrangki aduna video se nungai khallagadi like tawbiu channel se subscribe tawbiu mathang dasu kanaba video sing thaklakpada chitaranaba bell notification on tawba gawiyanu. Thank you for watching.